ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯖꯕ ꯋꯥꯔꯤꯗ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ ꯁꯛꯇꯝ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯕ ꯁꯛꯇꯝ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯀꯧꯏ ꯑꯗꯨꯕꯨ ꯃꯅꯤꯡꯊꯣꯡ ꯐꯥꯎꯔꯒ ꯆꯦꯟꯈꯤꯕꯅꯤꯅ ꯀꯔꯝꯅ ꯇꯥꯔꯨꯅꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯨꯅꯁꯨ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯅꯤ ꯇꯥꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯃꯥꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯕꯤꯀꯦꯟꯗ ꯄꯥꯎ ꯄꯨꯕ ꯇꯝꯂꯔꯦ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯋꯥꯏꯇ ꯏꯃꯨꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯪꯕꯨ ꯀꯤꯕꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯉꯣꯟꯗ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯔꯕꯗꯤ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯣ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯝꯂꯣꯏ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀꯦꯟꯁꯨ ꯈꯨꯗꯛꯇ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯔꯣꯁꯅꯤꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯔꯤꯡꯗꯤ ꯆꯠꯂꯤ ꯑꯗꯨꯕु ꯔꯣꯁꯅꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯕꯤꯀꯦꯟꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯏꯃꯥ ꯑꯗꯨꯗꯤ ꯃꯥ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯌꯥꯎꯔꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯂꯥꯛꯂꯒ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯖꯈꯤ ꯃꯃꯥꯗꯨꯅ ꯈꯔ ꯂꯥꯞꯅ ꯅꯥꯀꯜ ꯑꯃꯗ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯂꯕꯅꯤꯅ ꯀꯧꯕꯁꯨ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯃꯃꯥꯅꯁꯨ ꯊꯪꯅꯕ ꯑꯗꯨꯋꯥꯏꯗ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕꯅꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯕꯤꯀꯦꯟ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯨ ꯐꯥꯎꯕꯗ ꯐꯣꯟ ꯑꯗꯨ ꯁꯨꯡꯑꯣꯛ ꯑꯣꯛꯂꯛꯇꯦ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯆꯤꯟꯗꯁꯨ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯛꯑꯦ ꯔꯣꯁꯅꯤ ꯅꯪ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ ꯑꯩ ꯅꯪꯕꯨ ꯐꯨꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯀꯔꯤꯒꯤ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕꯅꯣ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯀ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃꯗ ꯂꯣꯜꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯗꯤ ꯔꯣꯁꯅꯤ ꯂꯩꯇꯕꯅ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯗꯤ ꯐꯣꯟ ꯇꯧꯕꯗꯤ ꯂꯦꯞꯇꯦ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯕꯁꯨ ꯔꯣꯁꯅꯤꯗꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗꯦ ꯐꯅ ꯀꯨꯏꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯔꯣꯁꯅꯤꯗꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯅꯤ ꯕꯤꯀꯦꯟꯅ ꯄꯔꯞ ꯆꯪꯂꯛꯄꯗꯣ ꯃꯍꯥꯛꯁꯨ ꯎꯔꯦ ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯕ ꯊꯛꯇ ꯅꯤꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯎꯈ꯭ꯔꯕꯗꯤ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯉꯥꯡꯒꯅꯤ ꯃꯉꯣꯟꯗ ꯆꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩꯔꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯥꯏꯂꯦꯟꯗ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗꯗꯤ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯒ ꯑꯣꯏꯕꯅꯤꯅ ꯕꯤꯀꯦꯟꯁꯨ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯧꯔꯨꯗꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟꯗꯣ ꯐꯅ ꯀꯨꯏꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕु ꯔꯣꯁꯅꯤꯕꯨ ꯎꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯊꯣꯛꯈ꯭ꯔꯦ ꯔꯣꯁꯅꯤꯁꯨ ꯇꯞꯅ ꯄꯥꯛꯊꯔꯒ ꯀꯞꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯕꯤꯀꯦꯟꯗ ꯀꯧꯈꯤꯗꯕꯅꯤ ꯕꯤꯀꯦꯟꯗ ꯃꯍꯥꯛꯀꯤ ꯁꯛ ꯑꯁꯤ ꯎꯠꯈꯤꯗꯕꯅꯤ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯗꯗꯥ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯤ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯐꯨꯏ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯈꯣꯏ ꯏꯅꯦꯅꯁꯨ ꯑꯩꯕꯨ ꯆꯩꯔꯝꯃꯤ ꯑꯩꯕꯨ ꯉꯥꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩꯕꯨ ꯉꯥꯡꯕ ꯂꯥꯛꯄꯅꯦ ꯑꯩꯕꯨ ꯆꯩꯕ ꯂꯥꯛꯄꯅꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯐꯝꯗꯒꯤ ꯂꯣꯠꯄꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯔꯕ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯂꯣꯠꯆꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯕꯗꯤ ꯉꯝꯂꯔꯣꯏ ꯑꯩꯅ ꯄꯥꯝꯗ ꯑꯩ ꯅꯈꯣꯏꯅ ꯌꯥꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯐꯝꯗ ꯀꯥꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯅꯪ ꯑꯩꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯣꯁꯅꯤꯗꯣ ꯍꯤꯡꯅ ꯀꯞꯂꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯔꯣꯁꯅꯤꯗꯣ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯐꯣꯟ ꯇꯧꯕꯅꯤ ꯅꯨꯄꯥꯗꯨꯁꯨ
फोन पाइखलक्ले महक लाक्ले हदुनदी वरी क्या सानारी असुमना सानारिङै मनुङ असितनी बिकेना रोशनीगी नंबर अदुदा फोन अमा तौसिलके हौजिक्ति रोशनीगी नंबर अदो वाइटिंग लेरे बिकेनसु वाइटिंग लेबदगी फोन अदो पाइखलक्रा हदुना यामना कुइना ngaijabane अदुबु फोन अदुदी कैदनु रिसीव तौरक्ते हंजिन हंजिन फोन तौसिले अदुबु फना कुइना मिनिट मरी मंगा हेन वाइटिंग लेकी बिकेनसु कदवाइदा लेरिबनो कदवाइदा वारी सारिबनो हदुना मनाक नक्पा अदवाइदा कोइथि थीबने फंगमा कौबदि लेत्रे ngakhtang leiragadi रोशनी खंगनाब नुपादो ममानबा अमगा कार तोनगा लाक्ले अदुगा वेटिंग सेट अदुगी मनाता गाड़ी अदु खामे रोशनी सु वेटिंग सेट मरुमदगी तमना तमना थोरए हौजिक मखोय पुन्ना कार तोनगा चतक्रे असोमदना बिकेन मदी रोशनी ममादो मचानोपी गदाइदा लेइ खंगदबना नाकलमदा कोइथि थीरी बिकेन महाकी नंबर अदुदा फोन तौबदि सुंगले लेप्ते अदुबु रोशनी दी फोन अदु सुंकाय पाइरक्ते फना कुइना हंजिन हंजिन तौबने अदुबु माना फोन पाइरक्तबदगी कोना थंगदि बिकेंदो मेसेज सम इरगा थाके रोशनी सु गाड़ी तोंगना तोंगना मेसेज अमा लाक्पदगी मेसेज अदु फावबदि पाखी मेसेज अदुगी वरोलदा बिकेन असुमना इरगा थलम्मे रोशनी नंगनि इफमदगी लोटलिबा करिगिनो अई नंगबु ngang लाक्प नत्ते अई नंगबु सैबा लाक्प नत्ते अई नंगबु लौबा लाक्पने अखोय ममानसु अखोय बाबानसु नंगबु लौरु हदुना पाउ पिरक्पदगी अई नंगबु लौबा लाक्पने नंगोना थोकनिंगमा थौदो कयामा थोक्सुनो अदुबु अई कैसुम खंदे नंग अई नुसिनरगा लोइरे इबानी पुक्जन खुजन दिनरगा लोइरे अईना नंगोंदा फोन क्यारक तौजबा मतमदा नंगना फोन पाइद्रिबा करिगिनो नंग अईबु कीबरा नंग अईगी पुक्जन खंगदबरा अईसे तमथिबा फत्तबा नुपा नत्ते करिगी अईबु कीदुना रोलिबनो अईदी नंग याउद्रबदि हिंगबा ngamgadaba मानदे नंग अईगी मेसेज से पारबदि अमुक थोरको अई नंगबु ngairiye अई नंगबु लौबा लाक्पने असुमनाने बिकेन मेसेज दो इरगा थमलिबा रोशनी दो बिकेन थरक मेसेज दो बारोबदगी निंगमदबा पेंदबा कयामा होरए हौजिक्ति महक खंजेन थोकना करी मनु अदुदा कन्न कन्न कबलए नुपादुना हंगे रोशनी नंग कैदौबा यावरगे करिगिनो नंगना कन्न कन्न कबिदुबा रोशनी ने खुमलए दादा नंग एबु वारोबिगिनो एबु ngakpiyo ai nangi natung ilaga satpa ngamlorai ai biyumne thinbiyo dada nupaduna khumlae kaino nang haidubo adu oiba yaroye रोशनी ने खुमलए ai dada bi ken kauba ngamdre aina nangona selabadi mana wana le lawgadaba mana kabla kabla gale hewgadaba ai khalubadi yamne ngamlakte mahak huji ai bu ngairaga leidi ekhoi yumda mahak leide hairakle ai magi manak toina thinbiyo ai magi matung ilaga sakrage ai mabu yamna nungsi ai mabu kauba ngamloye nupaduna makhumlae रोशनी नंग हाइरबदो ai याब ngamloi ai nang gainaba ngamloi aina karigum nang kainaba tarabadi ai ikai bi henkiduna ai sudana sikiba yai ai ngasi gi nabta sudana sigane haduna wa kan ma kaya ma thaire adobu रोशनी di nupaduna phanakan hairabasu magi wahai singa do magi napada hapa ngamde mahna khallibadi bikengi wakhanne bikena mangona phone tor ko matamda mahna paikidaba hojik mabu kamdona leramgadage mahakpu ai kidam wana leramgadra mapu kaplamgadra khanna matamdani रोशनी लेफम खंगद्रिबा महकपु थिनबियु हादुनदी फनकन हाइजबने अदबु नुपादुना यामंदबदगी हौजिक्ति रोशनी कसुम उपाय लेत्रे ममानबा अमगी युमसु यौगदवरे अदबु कोन थंगददी रोशनी दो बिकेंगी नंबर अदुदा मेसेज अमदी इरगा थाकी माबु लौबु लाक्पियो लेफम चुपुन हाइकिबने अदबु लाइबक थीबने बिकेंगी नंबर अदुदी मेसेज डिलीवर तौकिदे कोन थंगददी मेसेज डिलीवर तौदबदगी करिगिनो हादुना फोन तौसिले फोन तौबा मतमददी बिकेंगी नंबर अदो स्विच ऑफ लेरमले करिगी थमलिबा बिकेन मंगोना फोन क्यारक तौबने अदुबु रोशनीना फोन पारक्तबदगी महक मेसेज अमदी इरगा थारमलगा छाउनिंगो पेंदबा कयादना मागे फोन अदो माना थुवाइखिबने रोशनी दो नुमिदांग चुप्पा मकपकी मागे नुपादुगी मखोंग कोलगा हाजकी महकपु थिनबियु हादुना अदुबु नुपादुना याब कौबा लेकिदे नुपादुना याद्रबनिना मा करी उपाय तौरुने उपाय लेता लेता मा असुम चेन की बताबने
asomda somba kamdori Bikendo Rusni thiba phangdabadagi wakhan nungaita mayumna halake aduga magi ka adu dalere maposei makai ningamdaba pendaba kaya aduna kanthi taina jari thugaire makut adusu sokle kablaga kanna sulaure mama papa changaktuna Bikenbu theme adubu kanana sumhakbu themba ngamdre mahake pendaba nungaitaba kaya aduna posei singado pungkai kaire pungchai chaire ai hingdubi kanadre aise nasi numit siragani haduna posai kaya ama kana langkhaire mamana phana kana themle ibungo ekhoi gi nang khaktane nang na siguma fattaba thabak torobati ekhoi na karamna khanglaga leigani nang adumna tawgano nang de ekhoi gi tangna phangu bani ni haduna mamana phana kana theme adubu Bikendi ngasi gi thodo asigi pen khidaba nungai taba kaya aduna mahak kappa toktre phana kuina thelaba matam phauba kana laurga kaple nongalam dai mikup adudati mahak ngakthang tum thaki nongalakle matam dati Rusni chen kre habege paw se tare mikup asida sumahak lepham khangdre bagi ka adu thonglo chilaga mahak kana kaple kana laure mama ga mapa ga pakhatchabana masagi ka adu thong thille thong hango ibungo haduna thong kana thille Bikendi thong ke dong hangdokte amuk sumhak magi ka adu da posai ke ama kanthi tain raga leiri asumna ayuki matam du su haukre nungthin numidang ngarong matam jorokle hojikti Rusni su chen khrabanina numidang ngarong gi matam da mahakbu thilak matam jorokle somda Biken su magi mama amadi mapana phajana themlaga thamle mase ga mane ga su lakladuna Bikendo wari ke ama saraduna magi puningo phatari adobu khanghaude Bikendo ngakhtang ledagadi kadom gino khangdana thanga mu pairaga hojik Rusni paraklagani mokhui ki thonganda ai shirugani haduna mahak imung adudagi yamna kana chintoke mama mapa machena mapu kana tale adubu Bikendi magi gari edu tonglaga Rusni ki thongana shirugani mahak thilakku numita ai shigani haduna yamna kana gari edu thauraga chakke mayamba aroibada amukana khurumjari